ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤ ꯃꯣꯗꯔꯟ ꯂꯣꯏꯅ ꯄꯨꯜꯂꯦꯀꯣ ꯍꯤꯁꯇ꯭ꯔꯤꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯑꯃ ꯊꯥꯒꯠꯈꯤꯕꯗꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 20ꯗ which king is referred to as Devanam Pia the sea beloved of God ꯆꯔꯒ ꯀꯔꯝꯕ ꯅꯤꯡꯊꯧ ꯈꯪꯅꯕꯅꯣ ꯍꯥꯏ ꯏꯟ ꯗ ꯏꯟꯁꯀ꯭ꯔꯤꯞꯁꯟꯗꯀꯣ ꯀꯔꯝꯕ ꯅꯤꯡꯊꯧꯕꯨ Devanam Pia the sea beloved of God ꯍꯥꯏꯅ ꯈꯪꯅꯕꯅꯣꯕ ꯑꯟꯁꯔꯁꯤ ꯑꯁꯣꯀꯥꯗꯤꯀꯣ ꯑꯁꯣꯀꯥꯗ inscription ꯃꯌꯥꯝ ꯍꯛꯂꯝꯃꯦ ꯃꯊꯪꯗ name the Maratha saint who was contemporary of ꯁꯤꯕꯥꯖꯤꯒꯤ contemporary ꯑꯣꯏꯕ ꯃꯔꯥꯊꯥ ꯁꯦꯟ ꯃꯔꯥꯊꯥꯒꯤ ꯃꯨꯅꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏ ꯁꯤꯕꯥꯖꯤ ꯆꯇ꯭ꯔꯄꯇꯤ ꯁꯤꯕꯥꯖꯤ ꯐꯤꯂꯝꯒ ꯊꯣꯛꯄꯗ ꯆꯥꯕꯥ ꯀꯥꯏꯅ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯐꯥꯎꯕ ꯅꯤꯡꯊꯧꯗꯣ ꯁꯤꯕꯥꯖꯤꯗꯣ ꯑꯧꯔꯪꯒꯖꯦꯕꯀ ꯃꯥꯒ ꯈꯠꯅꯔꯝꯃꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯑꯐꯥꯎꯕꯗꯣ ꯀꯅꯥꯅꯣ ꯁꯦꯟ ꯇꯨꯀꯥꯔꯥꯝ ꯀꯣ ꯑꯗꯨꯅ which of the following cereals was among the first to be used by men ꯃꯤꯑꯣꯏꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯦꯔꯤꯌꯦꯜ ꯍꯥꯏꯗꯤ ꯃꯔꯨ ꯃꯔꯥꯡꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏ ꯕꯥꯔꯂꯤꯅꯦꯀꯣ ꯃꯊꯪꯗ Treaty of Versailles restore Alsace Lorraine to Treaty of Versailles ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀ ꯐ꯭ꯔꯦꯟꯁꯀ ꯇꯧꯅꯕꯅꯦ ꯇ꯭ꯔꯤꯇꯤꯅꯦ ꯃꯁꯤꯅ ꯑꯦꯂꯥꯁ ꯂꯣꯔꯦꯟꯁꯦ ꯀꯅꯥꯗ ꯍꯟꯖꯤꯟꯈꯤꯕꯅꯣ ꯃꯁꯤ 2012ꯀꯤ ꯁꯤꯖꯜꯗ ꯍꯪꯈꯤꯕꯅꯦ ꯐ꯭ꯔꯦꯟꯁꯇ ꯀꯣ ꯑꯟꯁꯔꯁꯤ ꯐ꯭ꯔꯦꯟꯁ ꯑꯣꯏꯒꯗꯕ ꯃꯊꯪꯗ ꯑꯁꯣꯀꯥꯟ ꯏꯗꯤꯛꯁ ꯋꯦꯌꯔ ꯗꯤꯁꯦꯐꯔ ꯐꯥꯔꯁ ꯕꯥꯏ ꯑꯁꯣꯀꯥꯟꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯍꯛꯂꯝꯕ ꯅꯨꯡ ꯀꯩꯀꯥ ꯍꯥꯏꯗꯤ ꯗꯤꯁꯦꯐꯔ ꯍꯥꯏꯗꯤ ꯑꯥꯔꯊ ꯏꯍꯥꯟ ꯍꯥꯟꯅ ꯍꯟꯗꯣꯛꯄꯗꯣ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯅꯝꯕꯔ ꯗꯤꯒꯤ ꯖꯦꯝꯁ ꯄ꯭ꯔꯤꯟꯁꯦꯞꯅꯦꯀꯣ ꯖꯦꯝꯁ ꯄ꯭ꯔꯤꯟꯁꯦꯞ ꯃꯊꯪꯗ 2025ꯗ ꯍꯨ ꯐꯦꯚꯔड ꯑꯥꯔꯛꯇꯤꯛ ꯍꯣꯝ ꯊꯤꯑꯣꯔꯤ ꯑꯣꯐ ꯑꯥꯔꯌꯥꯟꯁꯤꯒꯤ ꯑꯥꯔꯛꯇꯤꯛ ꯍꯣꯝ ꯊꯤꯑꯣꯔꯤꯁꯤ ꯀꯅꯥꯅ ꯐꯦꯚꯔ ꯇꯧꯔꯝꯕꯅꯣ ꯀꯅꯥꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯟꯁꯔꯗ ꯀꯩꯅꯣ ꯕꯥꯜꯒꯪꯒꯥꯙꯔ ꯇꯤꯂꯛ ꯕꯤ.ꯖꯤ. ꯇꯤꯂꯛꯁꯤ ꯑꯣꯏꯒꯗꯕ ꯑꯗꯨꯅ ꯍꯨ ꯋꯥꯖ ꯇꯤꯆꯔ ꯑꯣꯐ ꯒꯧꯇꯝ ꯕꯨꯙ ꯑꯣꯖꯥ ꯀꯅꯥꯅꯣ ꯍꯥꯏ ꯑꯂꯥꯔꯥ ꯀꯂꯥꯃꯥ ꯑꯣꯏꯒꯗꯕꯅꯤꯀꯣ ꯃꯊꯪꯗ 27ꯗ ꯄ꯭ꯔꯣꯁ ꯀꯂꯦꯛꯁꯟ ꯑꯣꯐ ꯕꯦꯗꯤꯛ ꯄꯣꯏꯝꯁꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡꯒꯤ ꯈꯣꯝꯖꯤꯟꯕꯁꯤ ꯀꯔꯤ ꯀꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯁꯝꯍꯤꯇꯥꯁ ꯀꯧꯔꯝꯃꯦꯕ ꯈꯪꯖꯤꯜꯂꯣ ꯕꯦꯗꯤꯛ ꯃꯇꯝꯗ ꯂꯩꯔꯝꯕ ꯄ꯭ꯔꯣꯁꯁꯤꯡ ꯀꯂꯦꯛꯁꯟꯁꯤ ꯀꯔꯤ ꯀꯧꯋꯦꯕ ꯁꯝꯍꯤꯇꯥꯁ ꯀꯧꯔꯝꯃꯦ ꯃꯊꯪꯗ non-violence as taught and practiced by Mahatma Gandhina ꯇꯧꯔꯝꯕ non-violence ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯃꯥꯅ ꯇꯥꯛꯂꯝꯕ ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕ ꯑꯗꯣ is rooted in the Indian doctrine of Indian doctrine ꯀꯔꯝꯕꯗ ꯌꯥꯎꯏ ꯍꯥꯏꯗꯤ ꯑꯍꯤꯝꯁꯥꯗ ꯌꯥꯎꯏ ꯅꯝꯕꯔ ꯗꯤꯁꯦ ꯇꯥꯔꯦꯀꯣ ꯃꯊꯪꯗ who was the founder of Aligarh movement ꯒꯤ ꯐꯥꯎꯟꯗꯔꯗꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯁꯥꯔ ꯁꯦꯠ ꯑꯍꯃꯗ ꯈꯥꯟꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯑꯂꯤꯒꯔ ꯃꯨꯁꯂꯤꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥ ꯂꯤꯡꯈꯠꯂꯝꯕꯅꯤ ꯃꯊꯪꯗ ꯄ꯭ꯔꯤꯟꯁ ꯑꯣꯐ ꯄꯤꯜꯒ꯭ꯔꯤꯝ ꯂꯝ ꯀꯣꯏꯕ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯒ ꯍꯨꯌꯦꯟꯁꯥꯡꯕꯨ ꯈꯪꯅꯩ ꯍꯨꯌꯦꯟꯁꯥꯡꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯝꯃꯤ ꯀꯅꯥꯒꯤ ꯃꯇꯝꯗ ꯂꯥꯛꯑꯝꯃꯤ ꯍꯔꯁꯕꯔꯙꯅ ꯅꯤꯡꯊꯧ ꯃꯇꯝꯗ ꯂꯥꯛꯑꯝꯃꯤ ꯃꯊꯪꯗ where did Buddha deliver his first sermon ꯕꯨꯙꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯔꯃꯟ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕꯗꯣ ꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤ ꯁꯔꯅꯥꯊꯁꯤ ꯀꯥꯏꯗ ꯂꯩ ꯌꯨꯄꯤꯗ ꯂꯩꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯔꯅꯥꯊ ꯌꯨꯄꯤꯗ ꯂꯩ ꯌꯨꯄꯤꯗ ꯀꯩꯅꯣꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯟ ꯀꯦꯄꯤꯇꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯁꯔꯅꯥꯊꯇ ꯂꯩ ꯌꯨꯄꯤꯗꯀꯣ ꯃꯊꯪꯗ name the Mughal prince who translated Bhagavad Gita into Persian Bhagavad Gitaꯕꯨ ꯄꯔꯁꯤꯌꯥꯟ ꯂꯣꯟꯗ ꯍꯟꯗꯣꯛꯂꯝꯕ ꯃꯨꯒꯜ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏ ꯗꯔꯥꯁꯤꯀꯣꯁꯨ ꯍꯥꯏꯔꯦ ꯈꯪꯅꯩ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯍꯥꯖꯥꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯧꯔꯪꯒꯖꯦꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯌꯥꯝꯕ ꯃꯊꯪꯗ surgery that was practiced in the ancient India is known from the works of which of the following scholars ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝꯗ ꯁꯔꯖꯔꯤ ꯇꯧꯔꯝꯕ ꯑꯣꯄꯔꯦꯁꯟ ꯀꯩꯀꯥ ꯊꯥꯏꯅ ꯃꯇꯝꯗꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯌꯥꯝ ꯐꯥꯎꯔꯝꯃꯤꯕ ꯁ꯭ꯀꯣꯂꯔꯗꯨ ꯏꯟꯗꯤꯌꯥ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯁꯨꯁꯨꯇ꯭ꯔꯥ ꯀꯧꯏ ꯁꯨꯁꯨꯇ꯭ꯔꯥ ꯌꯥꯝ ꯇꯣꯏꯅ ꯑꯦꯛꯖꯥꯝꯗ ꯍꯪꯉꯤ ꯃꯁꯤꯁꯤꯁꯨ who among the following was the first viceroy of India ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯚꯥꯏꯁꯔꯣꯏ ꯀꯅꯥꯅꯣ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯚꯥꯏꯁꯔꯣꯏꯗꯤ ꯀꯩ ꯀꯧꯏ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯚꯥꯏꯁꯔꯣꯏꯗꯤ ꯂꯣꯔꯗ ꯀꯦꯅꯤꯡ ꯀꯧꯏ ꯃꯥꯁꯦ ꯑꯔꯣꯏꯕ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯤ 1858 ꯁꯤꯄꯣꯏ ꯃꯤꯇꯤꯅꯤ 1857 ꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ 1858ꯗ ꯁꯤꯄꯣꯏ ꯃꯤꯇꯤꯅꯤꯁꯨ ꯃꯥꯏ ꯃꯇꯝꯗ ꯊꯣꯛꯄꯅꯦꯕ ꯂꯣꯔꯗ ꯀꯦꯅꯤꯡ ꯃꯇꯝꯗ ꯑꯗꯨꯅ 1858ꯗ ꯃꯥꯁꯤ ꯑꯍꯥꯟꯕ ꯚꯥꯏꯁꯔꯣꯏ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯃꯊꯪꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟ was defeated in the second battle of Teren second battle of Teren ꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯁꯦ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯀꯅꯥꯅꯣ ꯃꯣꯍꯃꯗ ꯒꯣꯔꯤꯅꯅꯤꯀꯣ the original name of Nana Fednavis ꯀꯤ original name ꯀꯩ ꯀꯧꯏ ꯇꯨꯀꯣꯖꯤ ꯍꯣꯜꯀꯔ ꯀꯧꯏ 2012ꯀꯤ ꯁꯤꯖꯜꯒꯤꯅꯦ ꯃꯊꯪꯗ who among the following first propounded idea of basic education ꯁꯦ ꯍꯥꯏꯗꯤ basic education ꯇꯝꯕ ꯑꯥꯏꯗꯤꯌꯥꯁꯤ ꯍꯥꯟꯅ propound ꯇꯧꯈꯤꯕꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯌꯥꯔꯦꯀꯣ ꯃꯣꯍꯟꯗꯥꯁ ꯀꯔꯃꯆꯥꯟ ꯒꯥꯟꯙꯤ MK ꯒꯥꯟꯙꯤ ꯃꯊꯪꯗ ꯀ꯭ꯔꯣꯅꯤꯀꯦꯜ ꯑꯣꯔꯗꯔꯗ ꯁꯤꯜꯂꯣꯏ ꯁꯤꯁꯦ ꯀ꯭ꯔꯣꯅꯤꯀꯦꯜ ꯍꯥꯏꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕꯗ ꯃꯑꯣꯡꯗ ꯁꯤꯜꯂꯣꯕ ꯗꯟꯗꯤ ꯃꯥꯔꯆ ꯁꯥꯏꯃꯟ ꯀꯃꯤꯁꯟ ꯄꯨꯅꯥ ꯄꯦꯛ ꯒꯥꯟꯙꯤ ꯋꯤꯟ ꯄꯦꯛ ꯗꯟꯗꯤ ꯃꯥꯔꯆꯇꯤ ꯁꯥꯏꯃꯟ ꯀꯃꯤꯁꯟ ꯑꯃꯨꯛ 1928ꯗ ꯑꯣꯏꯔꯦ ꯗꯟꯗꯤ ꯃꯥꯔꯆꯅ 1930 ꯑꯗꯥꯏ
ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯃꯨꯚꯃꯦꯟ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯆꯃꯝꯅꯗ꯭ꯔꯦ ꯇꯥꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯅꯥ ꯄꯦꯛꯀ ꯒꯥꯟꯙꯤ ꯎꯔꯕꯤꯟ ꯄꯦꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯜꯂꯤ ꯄꯨꯅꯥ ꯄꯦꯛꯅ ꯀꯣꯜꯂꯦꯕ ꯒꯥꯟꯙꯤ ꯎꯔꯕꯤꯟ ꯄꯦꯛꯅ ꯍꯥꯜꯂꯤ 1932ꯗꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯑꯍꯥꯟꯕ ꯀꯣꯟꯅ ꯀꯣꯟꯕꯗꯨ 3 ꯅꯠꯇ꯭ꯔꯥ 3ꯅ ꯀꯣꯟꯕꯗꯤ ꯀꯅꯥꯅꯣ ꯑꯣꯞꯁꯟꯁꯤꯗ ꯊꯤꯔꯣ ꯄꯤ ꯇꯥꯔꯦ ꯑꯟꯁꯔꯁꯤ ꯄꯤ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯗꯥꯟꯗꯤ ꯃꯥꯔꯆꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯒꯤ ꯂꯣ ꯊꯨꯒꯥꯏꯕꯒꯤ ꯒꯥꯟꯙꯤꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈꯤꯕ ꯁꯣꯂꯤꯇꯔꯒ ꯊꯨꯒꯥꯏꯕꯒꯤ ꯈꯣꯡꯖꯪꯗꯨꯅꯦ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯃ ꯍꯪ ꯇꯥꯔꯗꯤ ꯁꯣꯏꯔꯣꯏꯗꯣꯏꯅꯤꯗꯨ ꯃꯊꯪꯗ ꯁꯤꯇꯤ ꯑꯣꯐ ꯄ꯭ꯔꯦꯒ ꯋꯥꯁ ꯅꯦꯝ ꯑꯂꯥꯍꯥꯕꯥꯗ ꯗ ꯁꯤꯇꯤ ꯑꯣꯐ ꯁꯤꯇꯤ ꯑꯣꯐ ꯄ꯭ꯔꯦꯒꯔꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯒꯦꯕ ꯑꯂꯥꯍꯥꯕꯥꯗ ꯍꯥꯏꯅ ꯊꯣꯟꯈꯤ ꯀꯅꯥ ꯅꯤꯡꯊꯧ ꯀꯅꯥꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯂꯥꯍꯥꯕꯥꯗ ꯍꯥꯏꯗꯤ ꯁꯤꯇꯤ ꯑꯣꯐ ꯑꯂꯥꯒꯤ ꯁꯤꯇꯤ ꯍꯥꯏꯕꯅꯦꯕ ꯑꯂꯥꯒꯤ ꯁꯤꯇꯤ ꯀꯣ ꯂꯥꯂꯩꯕꯝ ꯑꯂꯥꯒꯤ ꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯂꯥ ꯂꯩꯐꯝ ꯁꯤꯇꯤ ꯑꯣꯐ ꯑꯂꯥꯍꯥꯕꯥꯗꯁꯦ ꯀꯅꯥꯅ ꯊꯣꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅꯀꯣ ꯅꯤꯡꯊꯧ ꯑꯛꯕꯔꯁꯦ ꯂꯩ ꯍꯩꯇꯦ ꯂꯤꯇꯔꯦꯠ ꯀꯤꯡ ꯀꯅꯥꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯛꯕꯔꯅꯤ ꯍꯨ ꯒꯦꯞ ꯗ ꯇꯥꯏꯇꯜ ꯃꯍꯥꯅꯥꯃꯥ ꯇꯨ ꯗ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯕꯤꯌꯥ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯕꯤꯌꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯥꯅ ꯀꯔꯤ ꯂꯤꯡꯈꯠꯂꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯅ ꯕꯅꯥꯔꯁ ꯍꯤꯟꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯥꯎꯕ ꯚꯨ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯕꯤꯌꯥꯅ ꯂꯤꯡꯈꯠꯂꯝꯕꯅꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯨ ꯒꯦꯞ ꯗ ꯇꯥꯏꯇꯜ ꯃꯍꯥꯅꯥꯃꯥ ꯇꯨ ꯗ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯕꯤꯌꯥꯗ ꯃꯍꯥꯅꯥꯃꯥꯁꯦ ꯀꯅꯥꯅ ꯄꯤꯔꯝꯕꯅꯣ ꯀꯅꯥꯅ ꯄꯤꯔꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯤꯔꯝꯃꯦ ꯇꯥꯏꯇꯜꯁꯦ ꯃꯊꯪꯗ ꯍꯨ ꯋꯥꯖ ꯗ ꯚꯥꯏꯁꯔꯣꯏ ꯑꯣꯐ ꯗ ꯇꯥꯏꯝ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯅ ꯆꯠꯂꯣ ꯍꯥꯏꯅ 1942 ꯇꯧꯕ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟꯗꯨꯗ ꯚꯥꯏꯁꯔꯣꯏ ꯀꯅꯥꯅ ꯑꯣꯏꯕꯅꯣ ꯍꯥꯏ ꯂꯣꯔꯗ ꯂꯤꯟꯒꯣꯅ ꯑꯣꯏꯕꯅꯤꯀꯣ ꯂꯤꯟꯒꯣ ꯃꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯥꯏꯟ ꯑꯃꯁꯨ ꯊꯣꯛꯈꯤꯕꯅꯤ ꯀꯅꯥꯒꯤ ꯃꯇꯝꯗ ꯂꯣꯔꯗ ꯂꯤꯟꯒꯣꯒꯤ ꯃꯇꯝꯗ ꯃꯊꯪꯗ who was the Congress leader who joined Motilal Nehru to start a Swaraj Party? Swaraj Party है ना कोई अमल लिखत किए बब political party है माधु कना करे जवाहरलाल नेहरू की मपा मोतीलाल नेहरू का रंजन दास सीआर दास को बम लिखत किए आंसर सी तारे को मतलब what is the sermon of Buddha called Buddha की sermon जी को है ताड़ी खर सांगी धम्म चक्र बता सुरता को वही नंबर सी से ओजोने से खर खंजन तारे तो इन्हें पार खाऊं तो इन्हें पार खाऊं करें मतलब from which of the following bank did Madan Mohan Malviya takes loan for financing Hindustan Time the sale असना विदा Madan Mohan Malviya कर मैं बैंक दी लोन लरो में है पंजाब नेशनल बैंक दी लोन लरो में को मतलब where are the Todas from Todas का from Todas ये मी group अमन इतनी group अमन को मासे तमिलनाडु दा फंगी नीलगिरी माउंटेन की परेंग दा को नीलगिरी माउंटेन है तमिलनाडु ले बदो दे परेंग दा फंगी Rorot Act 1919 was enacted during the period of Rorot Act ऐसे हो जी Armed Forces Special Power Act company को सिग्नल दी फाब अदी फाब तो वया बर मतलब दा जलियांवाला बाग मसाक्री है ना मा अप्रैल 13 1919 तो के बदो Rorot Act ची नंबर मोरगनी मासे कनाय मतलब लॉर्ड चेम्सफोर्ड के मतलब दा चेम्स एस वाले चेम्सफोर्ड आएगा दा में को लॉर्ड चेम्सफोर्ड के मतलब दा तो वही बनी मतलब पंचायती राज सिस्टम was implemented first in the pair of state यार अनमें पंचायती राज सिस्टम जिक्र माना लिखा कि बनोए आंध्र प्रदेश करम स्टेट लिखा कि बनोए आंध्र प्रदेश अमसुंग राजस्थान लिखा कि वो इंडिया के ना मतलब which of the following tribe is associated with Tana Bhagat movement करम tribe में लेने उराउन tribe में लेने को मतलब who founded नवजान बर्थ शिवाजी का नाम लिखा कि बनोए तादे वो इंडिया के पाव ब्रिटन फाइटर भगत सिंह लिखा कि बने वो सीधे मतलब नरेंद्र मंडल और चैम्बर ऑफ प्रिंसेस was inaugurated in 1929 के मतलब दी करी लगी इंडिया दा करी निशिंग में 1921 दा देखो ये 1919 दा खिलाफत रही 1921 स्वदेशी मूवमेंट होरको मतलब अरे मतलब देखो नरेंद्र मंडल हमसु चैम्बर ऑफ प्रिंसेस का नाम इनॉग्रेट हो गया था ड्यूक ऑफ कनॉट ना इनॉग्रेटेड हो गया को मतलब बुद्ध धम्म अमसुंग संघ आर नोन एज बुद्ध धम्म अमसुंग संघ से मोय हम ट्री रत्न को है बुद्धिज्म की नेगो मोय ट्री रत्न को है करेबा बुद्ध धम्म अमसुंग संघ सिबुक तौर सिंग सी को ना मतलब मखा तब थका चरके क्वेश्चन चनी मुख थका चरके